Hello viewers, welcome back to my channel Laija Entertainment. Ngasi Laija Entertainment na mayamgidamakta yamna nungaiba amasung khangjanbada yamna kanagadaba film amakhaki explanation ama puduna lakchari. Aigi viewers singna history ne narpa matamda German gi afawba dictator Adolf Hitler soina tabiramagani. Aina ngasi explain tawjagadoriba film ase mahaki punsi warida tasengna base tawba adugumba wari amani. Hitler ase April gi tang kuntra 1945 ta Germany ki Berlin da suicide tawraga laikidabani. Mahaki shiramda mikupu depict tawraga namkiba adugumba yamna phajaraba marik jumlaba thawdo kayabu utliba amasung Oscar nomination fangkiba film amani Downfall. Film ase Oliver Hischbiegel gi direction makhada 2004 da release tawkiba adugumba film amani. Hojikti mayam lobirasi film explanation Downfall. Film asigi hek horakpada matam amada Hitler ga yam naknaramba private secretary oina su leiramba nupi amna wari ase liduna leirami. Mahaksi matam amada landa hingoba mioy maraktagi amani. Mahakna Hitler ga loinarakpada mahakna thengnarakpa experience kaya amabu wari oina liduna leirami. Hariba nupi secretary asigi maming Traudl Junge. Hariba matam ase 1942 gi matamni. Thenglaba ahingda Hitler gi bunker da nupi mangabu private secretary gi interview gi damakta kaurami. Adugi marakta Traudl su yorami amasung mahakpu Hitler gi private secretary oina khanki. Masigi matungda wari ase chahi ani makhai leraga Berlin da utli. Hariba numit ase Adolf Hitler gi yangkhai ka taruk shuba birthday numit ni. Numit ase April gi tang kun 1945 tani. Numit ase ayuk angan badagi Berlin pumbada nomay kapnarambagi khonjel kaya amatarami. Hariba khonjel atu taraga Traudl haugalami. Tasengna di Russian landmi Berlin ga yamna nakshinarami. Russian landmi singdo Berlin dagi suknadagi kilometer taraga nithoi khak lapna lay tabada Hitler yamna saurami. Ngasi Hitler gi birthday obna maram oraga tongan ba officers kya mamabu wish to laami. Adu numit che mahakti yamna saurami amusung charang narami. Masita natana mahaka loinaba maru ebo officers khara amadi siba kibana maram oiraga Berlin thadoga chenkibasu pami. Tobutubu luraba tanja asida Hitler na mahaku loinaramba kanabusu thadoga chatkiba pamamde. Russian army gi khutta maru oiba chechangsing takitanaba somda Berlin city da laiba maru oiba office singi documents sing amasung confidential letters kaya ama puna yathang amagi makhada punchalaga may thado alam. Masita natana mapam aduda lariba officer singshu masa masagi mayung thadok naba yathang tawrami. Somda officers kaya amanasu Hitler bu Berlin thadoga chatnabagi damakta haijarami. Adubu Hitler na hairai ay kaidawnungda Berlin thadoklaga chatloi. Tobutubu Himmler na hairai Hitler na mapam ase thadoga chatkera chatloigera aidi mapam ase khudakta thadoklaga chatlagani. Himmler hariba misak ase Germany gi medical units ki achobo officer amani. Hojik phawa Hitler na maithi dawraba Germany bu yeknabagi khutdagi kanba ngamgani haiba thajarami. Mahaki private secretary Traudl amasung mahaki anakpa miyoi kaya amana mahapu hanjin Berlin thadoklaga chatnabagi damakta haijarami. Adubu Hitler na hairai ay mapam ase kaidawnungda thadoklaga chatloi amasung aina anoba Berlin amagasu inkhatkigani. Natragana aina aigi downfall ase mayoknaba tabani. Somdana Berlin da laiba praja kaya ama mathawai kanjanabagi damakta Berlin thadoklaga chenba haurakhi. Amaromdana Hitler gi tung injaba amasung Hitler bu yamna nungsijaba miyoi kaya amadi Hitler bu amasung Berlin bu thadoklaga chatpa pamamde. Madugi marakta nupi angang kaya amasu yauri. Somda Hitler na mahaki lemauriba officer singdo kausilaga mataw karamna akhoi Russia ga mayok nani amasung makhoiga lan thengnani haibagi laning tawnaba meeting ama kaukhi. Adubu Russia bu maithiba pinaba upai amata thiba phanglamde. Adubu Hitler gi officer sing hai akhoi gi aroiba sor phauba Berlin amasung Germany gi damakta lan thengnagani. Tobutobu civilian million ahumbu mafam asidagi yam cheksinna puthokiba tabani. Maduda Hitler na hairai Aikhoi hojik makhoi gi damakta khanbagi matam leite. Lan laklabada
ꯑꯩꯈꯣꯏꯅ ꯏꯁꯥꯕꯨ ꯀꯟꯖꯕ ꯅꯠꯇꯅ ꯃꯈꯣꯏꯕꯨ ꯀꯟꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ꯫ ꯋꯥꯐꯝꯁꯤꯅ ꯇꯥꯛꯄꯗꯤ ꯍꯤꯠꯂꯔꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯈꯜꯂꯝꯗꯦ꯫ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯍꯤꯠꯂꯔꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯔꯁ ꯈꯔ ꯑꯃꯁꯨꯡ ꯑꯉꯥꯡ ꯃꯆꯥ ꯈꯔ ꯃꯦꯗꯜ ꯄꯤꯗꯨꯅ ꯂꯩꯕ ꯎꯏ꯫ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯔꯁꯤꯌꯥꯟꯒꯤ ꯇꯦꯡ ꯈꯔ ꯗꯦꯁꯇ꯭ꯔꯣꯏ ꯇꯧꯔꯝꯃꯤ꯫ ꯂꯥꯟ ꯑꯁꯤꯗ ꯌꯥꯎꯔꯝꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯁꯤꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯆꯪꯒꯦꯔꯥ ꯍꯥꯏꯕꯗꯣ ꯊꯣꯏꯗꯣꯛꯅ ꯍꯤꯠꯂꯔꯅ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯉꯥꯡ ꯃꯆꯥꯁꯤꯡꯕꯨ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯤꯀꯨꯞ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯍꯤꯠꯂꯔꯒꯤ ꯅꯨꯄꯤ ꯏꯚꯥꯅ ꯆꯥꯎꯔꯕ ꯄꯥꯔꯇꯤ ꯑꯃꯁꯨ ꯁꯤꯜꯂꯤ ꯑꯃꯁꯨꯡ ꯄꯥꯔꯇꯤ ꯑꯗꯨꯗ ꯃꯌꯥꯝꯒꯤ ꯇꯦꯟꯁꯟ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯀꯣꯛꯅꯕ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯐꯥꯊꯅꯕ ꯃꯍꯥꯛꯅ ꯌꯨ ꯊꯛꯇꯨꯅ ꯑꯃꯁꯨꯡ ꯖꯒꯣꯏ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯎꯠꯂꯤ ꯑꯃꯁꯨꯡ ꯃꯌꯥꯝꯕꯨ ꯋꯥꯈꯜ ꯍꯔꯥꯎꯍꯜꯂꯤ꯫ ꯃꯄꯥꯟꯗꯅ ꯀꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯆꯥꯎꯔꯕ ꯀꯥ ꯑꯗꯨꯗ ꯄꯥꯔꯇꯤ ꯁꯤꯟꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯑꯃꯁꯨꯡ ꯖꯒꯣꯏ ꯁꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯤꯠꯂꯔꯅ ꯔꯁꯤꯌꯟ ꯑꯥꯔꯃꯤꯕꯨ ꯅꯝꯊꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯏ, ꯃꯗꯨꯗꯤ ꯃꯔꯨꯑꯣꯏꯕ ꯁꯄ꯭ꯂꯥꯏ ꯈꯨꯗꯤꯡꯃꯛ ꯀꯛꯊꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯊꯪ ꯇꯧꯔꯝꯃꯤ, ꯃꯗꯨꯗꯤ ꯔꯦꯜꯋꯦꯁ, ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ, ꯋꯥꯇꯔ, ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ, ꯀꯣꯜ, ꯀꯦꯅꯥꯜꯁ, ꯁꯤꯞꯁ, ꯂꯣꯀꯣꯃꯣꯇꯤꯚꯁꯅꯆꯤꯡꯕ ꯄꯥꯝꯕꯩ ꯈꯨꯗꯤꯡꯃꯛꯄꯨ ꯀꯠ ꯑꯣꯐ ꯇꯧꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯂꯤꯇꯔꯤ ꯑꯣꯐꯤꯁꯔ ꯑꯃꯅ ꯍꯤꯠꯂꯔꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯕꯦꯁꯤꯛ ꯁꯄ꯭ꯂꯥꯏꯁꯤꯡꯁꯦ ꯂꯣꯏꯅ ꯊꯤꯡꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯈꯝ ꯊꯦꯡꯅ ꯋꯥꯔꯒꯅꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯍꯤꯠꯂꯔꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯁꯣꯜꯂꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯀꯟꯈꯠꯇꯨꯅ ꯂꯩꯕꯒꯤ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯤꯠꯂꯔꯅ ꯃꯍꯥꯛꯀꯤ ꯁꯤꯅꯤꯌꯔ ꯃꯤꯂꯤꯇꯔꯤ ꯑꯣꯐꯤꯁꯔꯁ ꯈꯔ ꯀꯧꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯃꯔꯛꯇꯒꯤ ꯁ꯭ꯇꯦꯅꯔ ꯀꯧꯕ ꯁꯤꯅꯤꯌꯔ ꯃꯤꯂꯤꯇꯔꯤ ꯑꯣꯐꯤꯁꯔ ꯑꯃꯗ ꯍꯤꯠꯂꯔꯅ ꯑꯥꯔꯇꯤꯂꯦꯔꯤ ꯐꯥꯏꯔꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯊꯪ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯊꯪ ꯑꯗꯨ ꯏꯟꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯉꯝꯂꯣꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯤꯠꯂꯔ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯔꯁꯤꯡꯕꯨ ꯌꯥꯝꯅ ꯇꯧꯕ ꯉꯝꯗꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯄꯥꯡꯗꯕ ꯑꯣꯐꯤꯁꯔꯁ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯤꯠꯂꯔ ꯐꯝꯗꯨꯅ ꯃꯄꯤ ꯄꯤꯔꯥ ꯆꯤꯡꯊꯗꯨꯅ ꯀꯞꯇꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, ꯑꯩ ꯅꯈꯣꯏꯕꯨ ꯂꯤꯠ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯑꯃꯁꯨꯡ ꯅꯈꯣꯏꯕꯨ ꯌꯥꯊꯪꯁꯨ ꯑꯃꯠꯇ ꯄꯤꯔꯔꯣꯏ꯫ ꯃꯁꯤꯃꯛꯅ ꯑꯩꯅ ꯕꯔꯂꯤꯟꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯈꯜꯂꯨꯅꯨ꯫ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯁꯤꯔꯕꯁꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯕꯔꯂꯤꯟ ꯊꯥꯗꯣꯛꯂꯒꯗꯤ ꯆꯠꯂꯣꯏ꯫ ꯍꯤꯠꯂꯔꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯒ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯣ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯠꯂꯔꯒꯤ ꯅꯨꯄꯤ ꯏꯚꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯗꯣꯝꯕꯨ ꯊꯥꯗꯣꯛꯂꯒ ꯃꯐꯝꯁꯤꯗꯒꯤ ꯆꯠꯂꯣꯏ꯫ ꯑꯩꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯑꯗꯣꯝꯕꯨ ꯊꯥꯗꯣꯛꯂꯣꯏ꯫ ꯃꯍꯥꯛꯇ ꯅꯠꯇꯅ ꯍꯤꯠꯂꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯇ꯭ꯔꯥꯎꯗꯜꯅꯁꯨ ꯃꯍꯥꯛꯄꯨ ꯃꯐꯝꯗꯨꯗ ꯊꯥꯗꯣꯛꯂꯒ ꯆꯠꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯤꯠꯂꯔ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯃꯔꯛꯇ ꯃꯔꯩ ꯈꯔ ꯌꯦꯠꯅꯔꯛꯄ ꯍꯧꯋꯤ, ꯃꯗꯨꯗꯤ ꯑꯣꯐꯤꯁꯔꯁ ꯈꯔ ꯑꯃꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕ ꯄꯥꯝꯃꯤ, ꯑꯗꯨꯒ ꯑꯣꯐꯤꯁꯔꯁ ꯈꯔ ꯑꯃꯗꯤ ꯍꯤꯠꯂꯔꯒ ꯂꯩꯃꯤꯟꯅꯔꯒ ꯍꯤꯠꯂꯔꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯃꯤ꯫ ꯃꯄꯥꯟꯗꯅ ꯂꯥꯟꯒꯤ ꯐꯤꯚꯝ ꯌꯥꯝꯅ ꯂꯨꯁꯜꯂꯝꯃꯤ꯫ ꯖꯔꯃꯟꯒꯤ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃ ꯑꯁꯤ ꯑꯅꯥ ꯅꯪꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯪꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯤꯕ ꯄ꯭ꯔꯖꯥꯁꯤꯡꯗꯨꯁꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯍꯤꯠꯂꯔꯁꯨ ꯃꯍꯥꯛꯀꯤ ꯃꯤꯂꯤꯇꯔꯤ ꯑꯃꯁꯨꯡ ꯄ꯭ꯔꯖꯥꯁꯤꯡꯒ ꯃꯔꯤ ꯄꯨꯡꯇꯠ ꯇꯠꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯔꯃꯟꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯀꯟꯅꯕ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯃꯁꯥ ꯃꯁꯥꯅ ꯂꯦꯞꯆꯕ ꯅꯠꯇꯅ ꯀꯔꯤ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯍꯤꯠꯂꯔꯒꯤ ꯔꯥꯏꯠ ꯍꯦꯟ ꯑꯣꯏꯔꯤꯕ ꯖꯣꯁꯦꯐ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯆꯥ 6ꯀ ꯂꯣꯏꯅꯅ ꯍꯤꯠꯂꯔꯒꯤ ꯕꯪꯀꯔꯗ ꯂꯩꯕ ꯂꯥꯛꯑꯝꯃꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯕꯔꯂꯤꯟ ꯁꯍꯔ ꯑꯁꯤ ꯂꯩꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯍꯤꯠꯂꯔ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯏꯚꯥ ꯑꯃꯁꯨꯡ ꯄꯔꯁꯣꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯇ꯭ꯔꯥꯎꯗꯜꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯤꯠꯂꯔꯅ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯁ꯭ꯌꯨꯁꯥꯏꯠ ꯇꯧꯅꯤꯡꯂꯒꯗꯤ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯆꯤꯟꯗ ꯀꯥꯞꯁꯤꯟꯖꯔꯒ ꯌꯥꯝꯅ ꯂꯥꯏꯅ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯁꯤꯕ ꯌꯥꯏ꯫ ꯃꯗꯨ ꯇꯥꯕꯗ ꯍꯤꯠꯂꯔꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯁꯛ ꯊꯤꯕ ꯄꯥꯝꯗꯦ, ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯁꯤꯕꯒꯤ ꯃꯍꯨꯠꯇ ꯍꯨ ꯑꯣꯏꯅ ꯊꯛꯂꯒ ꯁꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯍꯨ ꯌꯥꯎꯕ ꯂꯤꯛꯂꯤ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯃꯌꯥꯝꯗ ꯎꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤ ꯊꯛꯂꯕꯗꯤ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯁꯤꯈ꯭ꯔꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅꯁꯨ ꯍꯤꯠꯂꯔꯗ ꯍꯨ ꯑꯗꯨ ꯗꯤꯃꯥꯟ ꯇꯧꯏ꯫ ꯍꯤꯠꯂꯔꯅ ꯍꯥꯏꯔꯤꯕ ꯍꯨ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗ ꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯇꯟꯖꯥ ꯑꯁꯤꯗ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯔꯕ ꯈꯨꯗꯣꯜ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ꯫
ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯤꯠꯂꯔꯅ ꯔꯁꯤꯌꯟꯒꯤ ꯈꯨꯠꯇ ꯇꯥꯈꯤꯗꯅꯕ ꯃꯍꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯆꯦ-ꯆꯥꯡꯁꯤꯡ ꯑꯃꯁꯨꯡ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯂꯦꯇꯔꯁ ꯀꯌꯥ ꯑꯃ ꯃꯩ ꯊꯥꯗꯣꯛꯍꯜꯂꯝꯃꯤ꯫ ꯏꯚꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯗ ꯆꯤꯊꯤ ꯑꯃ ꯏꯔꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨꯗ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯑꯇꯥꯡꯕ ꯁꯅꯥ ꯂꯤꯀꯣꯟ ꯀꯌꯥ ꯑꯃ ꯃꯉꯣꯟꯗ ꯊꯥꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯑꯒ ꯆꯠꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯤꯠꯂꯔꯗ ꯆꯤꯊꯤ ꯑꯃ ꯊꯥꯔꯛꯏ꯫ ꯆꯤꯊꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯤꯂꯤꯇꯔꯤ ꯑꯣꯐꯤꯁꯥꯔ ꯒꯣꯅꯤꯡ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯊꯥꯔꯛꯄꯅꯤ꯫ ꯆꯤꯊꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯛꯏ, ꯅꯍꯥꯛ ꯑꯦꯗꯣꯜꯐ ꯍꯤꯠꯂꯔ, ꯖꯔꯃꯅꯤꯒꯤ ꯗꯤꯁꯤꯖꯟ ꯑꯃꯠꯇ ꯂꯧꯕꯒꯤ ꯔꯥꯏꯠ ꯂꯩꯇꯔꯦ, ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯗꯤꯁꯤꯖꯟ ꯈꯨꯗꯤꯡꯃꯛ ꯂꯧꯕꯒꯤ ꯍꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯑꯃꯁꯨꯡ ꯑꯩꯅ ꯖꯔꯃꯅꯤꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯑꯩꯅ ꯈꯨꯗꯛꯇꯒꯤ ꯁꯨꯄ꯭ꯔꯤꯝ ꯄꯥꯋꯔ ꯄꯥꯏꯔꯦ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯗꯣꯝꯅ ꯉꯁꯤ ꯄꯨꯡ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄꯤꯕꯤꯔꯛꯇ꯭ꯔꯒꯗꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯔꯒꯦ꯫ ꯍꯤꯠꯂꯔꯅ ꯐꯅ ꯃꯄꯥꯡꯒꯜ ꯁꯣꯟꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯃꯤꯅ ꯋꯥ ꯉꯥꯡꯉꯛꯄꯗꯤ ꯃꯥ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯤꯠꯂꯔ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯈꯨꯗꯛꯇ ꯍꯥꯠꯂꯨ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯤꯠꯂꯔꯗ ꯆꯤꯊꯤ ꯑꯃꯒꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨꯗꯅ ꯍꯤꯠꯂꯔꯒꯤ ꯃꯦꯗꯤꯀꯦꯜ ꯌꯨꯅꯤꯠꯀꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯍꯤꯝꯂꯔꯅ ꯕꯔꯂꯤꯟꯕꯨ ꯊꯥꯗꯣꯛꯂꯒ ꯃꯍꯥꯛꯀꯤ ꯌꯨꯅꯤꯠꯁꯤꯡꯒ ꯂꯣꯏꯅꯅ ꯔꯁꯤꯌꯥꯗ ꯁꯔꯦꯟꯗꯔ ꯇꯧꯕ ꯄꯥꯝꯃꯤ꯫ ꯃꯁꯤꯇ ꯅꯠꯇꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯁ ꯈꯨꯗꯤꯡꯃꯛ ꯔꯁꯤꯌꯥꯗ ꯁꯔꯦꯟꯗꯔ ꯇꯧꯔꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝꯁꯨ ꯇꯧꯔꯝꯃꯤ ꯍꯥꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯃꯔꯝ ꯑꯁꯤ ꯍꯤꯠꯂꯔꯅ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯉꯝꯗꯕꯒꯤꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯤꯠꯂꯔꯅ ꯇꯥꯕꯗ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯍꯤꯝꯂꯔꯕꯨꯁꯨ ꯈꯨꯗꯛꯇ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯇ ꯅꯠꯇꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯌꯥꯔ ꯐꯣꯔꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯔꯁꯤꯌꯥꯕꯨ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯏꯌꯥꯔ ꯁꯇ꯭ꯔꯥꯏꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯠꯂꯔ ꯀꯥꯎꯊꯣꯛꯂꯝꯃꯤ ꯃꯗꯨꯗꯤ ꯔꯁꯤꯌꯥꯗ ꯏꯌꯥꯔ ꯁꯇ꯭ꯔꯥꯏꯛ ꯇꯧꯔꯒ ꯕꯔꯂꯤꯟꯕꯨ ꯀꯟꯕ ꯉꯝꯕ ꯃꯍꯥꯛꯀꯤ ꯏꯌꯥꯔ ꯐꯣꯔꯁ ꯇꯤꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯋꯥꯠꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯍꯤꯠꯂꯔꯒꯤ ꯃꯦꯗꯤꯀꯦꯜ ꯆꯤꯐ ꯁ꯭ꯇꯥꯐ ꯑꯃ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯂꯩꯈꯤꯔꯝꯗꯦ꯫ ꯍꯤꯠꯂꯔꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯅꯨꯃꯤꯠ 2 ꯅꯠꯇ꯭ꯔꯒ 8ꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯟ ꯑꯥꯔꯃꯤ ꯁꯣꯏꯗꯅ ꯃꯍꯥꯛꯀꯤ ꯕꯪꯀꯔꯗ ꯌꯧꯁꯤꯜꯂꯒꯅꯤ, ꯃꯗꯨꯗ ꯍꯤꯠꯂꯔꯅ ꯃꯍꯥꯛꯀꯤ ꯑꯥꯔꯃꯤ ꯇꯤꯝꯗ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯔꯁꯤꯌꯟ ꯀꯥꯡꯕꯨꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯌꯥꯝꯅ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯇꯤꯛ ꯆꯥꯅ ꯑꯥꯔꯃꯤ ꯂꯩꯔꯝꯗꯦ ꯑꯃꯁꯨꯡ ꯔꯁꯤꯌꯥꯕꯨ ꯉꯝꯊꯕ ꯉꯝꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯤꯠꯂꯔꯅ ꯈꯪꯅ ꯈꯪꯅ ꯃꯍꯥꯛꯀꯤ ꯑꯥꯔꯃꯤ ꯆꯤꯐꯁꯤꯡꯗ ꯑꯣꯔꯗꯔ ꯄꯤꯔꯝꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇ ꯍꯤꯠꯂꯔꯅ ꯃꯍꯥꯛꯀꯤ ꯕꯪꯀꯔꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕꯤ ꯏꯚꯥꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯁꯤꯌꯟ ꯐꯣꯔꯁꯅ ꯕꯔꯂꯤꯟꯗ ꯆꯪꯁꯤꯜꯂꯛꯀꯗꯕ ꯁꯨꯞꯅꯇꯒꯤ ꯃꯤꯅꯤꯠ 20 ꯈꯛꯇꯃꯛ ꯉꯥꯏꯔꯕ ꯃꯇꯝꯗ ꯍꯤꯠꯂꯔꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯀꯧꯁꯤꯜꯂꯒ ꯑꯃꯨꯛꯀꯁꯨ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯏ꯫ ꯃꯤꯇꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯏꯌꯥꯔ ꯐꯣꯔꯁꯅ ꯔꯁꯤꯌꯟ ꯇ꯭ꯔꯨꯞꯄꯨ ꯉꯥꯛꯊꯣꯛꯄ ꯉꯝꯂꯝꯗꯦ ꯑꯃꯁꯨꯡ ꯔꯁꯤꯌꯟ ꯐꯣꯔꯁ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯍꯥꯛꯀꯤ ꯕꯪꯀꯔꯗ ꯁꯣꯏꯗꯅ ꯌꯧꯁꯤꯜꯂꯛꯂꯒꯅꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯤꯠꯂꯔ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯁꯦꯔꯦꯟꯗꯔ ꯇꯧꯔꯣꯏ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤ꯫ ꯍꯤꯠꯂꯔꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯝꯗꯥꯏꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯥꯖꯕ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯃꯤꯡꯅ ꯒꯟꯁꯆꯤꯛ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯃꯍꯥꯛꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯑꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯄꯤ ꯁꯨꯁꯥꯏꯠ ꯇꯧꯔꯒꯅꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯃꯒꯁꯨ ꯁꯤꯟꯅꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯛꯅꯕꯒꯤ ꯈꯨꯠꯇ ꯇꯥꯈꯤꯕ ꯄꯥꯝꯗꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯈꯣꯏꯅ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯒꯟ ꯆꯤꯐꯅ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯌꯥꯝꯅ ꯌꯥꯅꯤꯡꯗ ꯌꯥꯈꯤ꯫ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯄꯦꯇ꯭ꯔꯣꯜ ꯂꯤꯇꯔ 200 ꯊꯧꯔꯥꯡ ꯇꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯤꯠꯂꯔꯅ ꯗꯣꯛꯇꯔ ꯑꯃ ꯀꯧꯔꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯟꯅꯈꯤ꯫ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯈꯤ, ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯁꯨꯁꯥꯏꯠ ꯑꯦꯇꯦꯝꯞ ꯑꯁꯤ 100% ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ꯫ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯤꯡꯂꯕꯗꯤ ꯑꯍꯥꯟꯕꯗ ꯁꯥꯏꯅꯥꯏꯠ ꯍꯥꯏꯕ ꯍꯨ ꯑꯗꯨ ꯊꯛꯆꯤꯜꯂꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯩꯅ ꯀꯣꯛꯇ ꯀꯥꯞꯁꯤꯟꯖꯔꯒ ꯁꯨꯁꯥꯏꯠ ꯇꯧꯕ ꯌꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯊꯕꯛ ꯑꯁꯤ ꯁꯣꯏꯔꯣꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯤꯠꯂꯔꯅ ꯑꯗꯨꯃꯛ ꯇꯧꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯤꯠꯂꯔꯒꯤ ꯍꯨꯏ ꯕ꯭ꯂꯣꯟꯗꯤꯕꯨꯁꯨ ꯁꯥꯏꯅꯥꯏꯠ ꯄꯤꯖꯔꯒ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯤꯠꯂꯔꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯒ ꯑꯔꯣꯏꯕ ꯆꯥꯛꯂꯦꯟ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯊꯕꯛꯀꯤꯗꯃꯛꯇ ꯊꯥꯒꯠꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ
Hitlerna mahaki khwaide hena naknaba miyoising kauraga makhoiga khut soknaduna makhoibu farewell tobi adubu mahak wahai amata ngangma ngamlamde mahaki kokta kari leibanu haibado kana amatna lamba phanglamde matam amada Hitler haiba misak asina prithibi tangkhai ama joy tawduna leirambani adubu haujikti masana suicide tawraga sibagi tanja adu yausalakle haujikti aroibo oina Hitler amasung mahaki nupi makhoigi kada changkhi aduga mapandagi gunsick-na thonglonsan birami ngayaktang leiraga ka manungda nomai kapagi makhon tai aduga mayamna thong adu hangtoklaga yenglubata Hitler amasung mahaki nupigi asiba hakchang taaduna leirami adugi matungda asiba hakchang ani ado bunkerdagi puthorlaga mayamna petrol haijallaga mai thadoklami mathangi sinda German officers khara Russian troops singa unaraga makhoida hairami madudi Hitler suicide tawduna laikhitre amasung aikhoi surrender tawba pami tawbu aikhoigi condition khara lei maduda Russian officers singna nophet tawraga hairai nakhoina haujik leiriba phibam asida option ani dagi hena leite madudi nakhoi condition amata yaudna aikhoida tumina surrender tawba amasung siba hairiba wafam ani sinatna nakhoina haujik condition thamba ngambagi phibam da leite wafam sing ase Hitler gi right hand man oiriba Joseph na tabada asukimati yaningamde amasung mahaksu kaidonungda Russia da surrender tawroi haiba wafam ase thamami mahakna hairami aina hingli phawbadi kaidonungda Hitler gi mayokta thabak tawroi amasung Russian army da surrender tawroi adubu atopa officer singna Joseph ka yamna mara yetnarami makhoina hairami akhoi atopa option amata leite adubu Joseph ti haiba wafam adu yaba ngamde mathangi sinda Joseph ki nupina mahaki macha tarukpu tumlingaida machinda cyanide illaga hatopirammi mikup ase mama amagi thamoida kari phauramgani habado aigi viewer sinasu khanbiyu kona amuk Joseph amasuk mahaki nupina bunkerdagi mapana thoklaaga makhoi anisu suicide tawduna laikhiramde aduga makhoi anigi hakchangsu petrol hairaga mai thadopirammi adugi matungda bunkerda leiriba hingbagi asa khara leiriba miyoi khara bunkerdagi mapana thoki amasung masa masana punmak thengnajagi haina warep laujaki adubu miyoi kharadi hojik phauba bunkerdagi lengdana leiri hairiba miyoi sing ase Russian gi khutta siba pamlamde aduna makhoi amamam tawraga suicide tawraga bunker manungda sijaki April gi tang kuntra 1945 ta Hitler suicide tawraga laikhidabani amasung May gi tang 3 1945 ta condition amata yautana Germany na Russia gi khutta surrender tawki aduga war ase mata asida lotion khibani adubu Germany officers kaya ama suicide tawraga laikhidaba yawi aduga yaningda Russian gi khutta takibasu yawi adubu laibak phabadi jahi ani makhaidagi Hitler gi personal secretary oina lerambi Traudl di lan adudagi nanthoklaga hinglammi aduga wari ase mahakna pumnamak liramlaba matungda 2002 da mahaksu laikhide Germany na surrender tawraba matungda Russian kanguna Germany gi leramba bunker singdo loinamak mangta khallammi adubu hairiba Germany gi bunker singado asukimatik mapangkan kallammi Russian kanguna hanjin bomb blast tawro phawba pak thugaiba ngamlamde adubu akonbada akanba bomb blast tawraga bunker ado thugaikhi amasung Hitler gi leramba posak khudimak tumna mang takhangi hairiba lan asida German million yankaidigi henna thawai thakhi aduga Hitler nasu Jews million tarukpu mahaki concentration camp ta hatkibani hairiba film ase asukimati marik chumna takpa film ama oi aduna aigi viewersingna yaragadi hairiba film downfall ase soidana yengbiyu masitanatna aigi video asibu nungsibiragadi like share amasung comment tawbiyu amasung subscribe tawdaba singna aigi channel asibu sungsoi soidana subscribe tawsanbiyu adomna apamba film ado comment box ta thambiramu masiga loinana mata asida ngasiga oinadi tension jarage mathangda nungairaba film explanation amagasu pudun lakjage ngasigi oinadi matang sina kainarasi thagatjari